Hello, I giving Baboyna may rakpam. Nahanam Pomas the Sorgi wapau tana bugida maglak piba and sigida magatagatari. Agi Prathnadi, Nahan attack the wapau and sigima palna, Isorbu and Nungsiva, Amasung mahakki me, Aduga mahakki singluppu and Nungsiva sin. The Wahana Nahakin from the Nolukchoning Badudi, Nahan attack the wapau asina. Nahanaki singlupta pipam tokpanaki commitment, Amasung Nahaki singluki luching missing in makapon pam tokpa Adugi Mahutisilandigan. Adu wapau sigima palna. Nahaki singluppu hena nungsiba, nahaki singluppu luchingbu singbu hena nungsiba, adu kwai maru oina, isori matik mangalagdamag hingba punsida chakotba adu ayaki prathanani. Ibung umaki wapau taminasi. Bible singing if you saw pandu mga pada kuntra matay dagina kuntra hum pawul hangdopi. Ephesians chapter 5 verse 31 to 33. Remember that nipan mahakki mama mapat halog tuna mahakki nupidan napsin gani. Aduga makoy ani hakchang amata oigani. Masi aruba atupa wani. Adu aina Khrista amasung singlupki maramda ngangliban. Adu mo namag nakoy mi kuding na masabu nungsibugumna masama ki nupibu nungsisano. Adu nupina mahakki mapuroibana ikai kumnagadamani. Prathana dos. If I saw kunaki wahay dalakjari Ayun naki wahay achumba si naki wahay ki mapana tambiyo. Aykoy da gyan taba pinabiyo. Aykoy tamun ng tabag subiyo. Luksing pinabiyo. Tana ba na kung unang gidamag tamamit pinabiyo. Pero nga sige namita naki wahay asidagi aykoy na tawgudo ba tabag sing amasung yatang sing na mayek sing na aykoy kamanbiyo. Marandi pa siya ko naki yatang asi naki wahay asidagi natin ay kuna kong nabamapam aduga jaga atayang matalaite. Tawasin na nahanak kinong tabak ka na subido na mataglong gawa wahay singasi jum namasung singa jam namasung mayek lana bahap tabag loy na gyan tana kangsa na bagay gidamag kayo matayang pangbi. Aduga nahanak ko ginong da tabak ka na subido na naki achumba singasi kang bakak natin na tauna na bagi panggal sa pinabiyo, apama sa pinabiyo. Papsing ibang nahan upiyo, at papsing ang dudagi, puning hongsa na bagi apama sa pinabiyo, puning hongsa na bagi panggal sa pinabiyo. Chris ay ko upiyo. Nagusigi mapano, ay ko pinanulughan biyo. Nahagin ang wang sino, ay ko hinanim sino, ay hagin nanim sino, ay haguting bang biyo. Disugin ng nisirib. Amen. How's your power way koi if you saw they never makasa therapy? Nasigi no midadi if you saw pandu manga se koi lotion gani. Ado target di pandu amma katangari loy gado. If you saw panoi gado. Ado koi if you saw gi nena rakpa asi mathang nena rakpa na koi na hojik nena riba asina Christian gi Emung the Christian home. Nasigi no midadi sina hari ba tangkag adugi mari suba tangkag ni. Christian home gi mari suba tangkag. Adu ay na Christian gi Emung gi matang na narak matamda maru ni fisa pandu manga gi pada kun ga manga dagi kun ga ni thoi dagi mathang na narak matamda hauzik power the pole na tambiri ba takpiri ba asi matay manao oiba punsi adu gi matang ni matay manao oiba gi mari adu ni aduga ay na fisa pandu manga gi pada kun ga ni thoi dagi na kuntra hau mamangin umalin hau ay na mathang isori wai sigi mapana mapuroibagi thaudang duga yum pala nupigi thaudang khudi masna yeng minarak matanda har ba se khoi famda yamna mayek sengi adu hiram amadi yamna mayek sengi adu har hiram adu desin mafam asida pol na tambiri ba si nupagi right na asini nupi right na asini adu matanga natte. Here the main concern about Paul is not about rights but about role.
Thawdangi matangdani. Hakki matangda natte. It's a role for wives to submit to their own respective husbands. And it's the role for every husband to love their wives. Nupi singna makhoigi mapuroibana sing adu khaktangi makha ponba haiba asi makhoina tawgadawa thawdang amani. Aduga makhoi nupi singbu nungsibiba asi yum palaba nupa singna maki nupi singda tawgadawa thawdang amani. Aduga akhoi su haiba si yengmini madudi kaina haiba targadi mafam asida polna yum palaba nupa amasung nupi gi matang haiba oiba tarsu haiba wahai khudingmak sing ase yathang khudingmak sing ase yum palaba nupa nupi da khaktang apply taraga akhoi thaja khraban yum pandreba nupa sing leri yum pandreba nupi sing leri adudi apply tawdaba natte. Hairiba si yum palaba nupa singna makhoi gi nupi singbu nungsigadu adugumna yum pandreba nupa singna makhoina yum palak laba matungna makhoi damak isona pine bigidoriba nupi adubu karam haina isorgi apama mongda nungsi gani haina haibadugi tharang tawna bagi aduga yum pandribi nupi sing adunasu isorna mahakki thaujal damasung board mahakki ningbi bagi matungina yum mahak kalonina punsi khonglo ena nupa ma pirak pa matamda karam haina nupa adugi makha pongani haiba adu haujiktagi hauna ibung amaki wahai asigi mapana tharang tawna bagi yum pandri phawbadi ai kanam tigi makha poloi haibanate yum pandri nupi singasu singlupki aduga singlup manungda laikhraba ahal orba nupi singi amasung luchingba singi makha pon phamthoe chamana yum pandri nupa singasu aduga yum pan khraba nupa singasu makhoi nupi bu nungsiba adugumna yum pandri nupi basung nupa nasu Khristagi singlup aduda nungsiba glona committed oina leibudu mathauta adu haibasna ngahak nakala thamlaga Paul gi concern se yum palaba nupa amasung nupi ni mark laina gaduba mari adune karamba mari society na hodokpa natte samaj na hodokpa mari natte chatnabi hodokpa mari natte imung manung na hodokpa mari natte aduga lam amagi luching mama heten hodokpa mari mate aduga haibase nasai numitu Paul na Genesis chapter 2 gi verse 24 adu quote tarakpa matamase hena mek sing luhongbo badar harba je khoina hawbadagi harba series gi hawbadagi dum tamina kre yum panbagi mari aduga luhongba harba ani ase taibang pal asida samaj ki oiba mi singna luchingba kharana phamdong kaidong ba mi kharana chindong kaidong ba kharana hawdoklamba aduga makhoina samajta chathanabagi damakta semlamba aduga oihalamba hiram ama natte luhongba amsu imungunu haim ani asigi haurak phamadu minate adabi shon adu karigumba luhongba aduga imung manung asi isorna linkhatpa isorna semgatpa isorna hodokpa ama oiba taragadi Christian ama oina yum palaba nupa singasu yum palabi nupi singasu maru oina tagadawud imana kari haigani ipana kari haigani sanabina kari hairi imungna kari hairi samasna kari haigani nate isorna kari hai yum palabi nupi amu oina aingondagi isorna pambadu karino yum palabi nupanasu yum palabi nupa amoina isorna aingondagi pambadu karino yum palabi nupi adunasu aingondagi isorna aigi damakta pinabiraba ipuroiba asida aina tawgudaba thabaksing isorna haibadu karino magi wahaidagi yengani yum palaba nupa adunasu aigi damak isorna pinabirabi mahakki machanupi ase aigi nupi oina pinabiriba mahakki machanupi ase karam haina nungsigni karam haina mahakka loinagani haiba khudingmak sing adusu mahakki waising pansapa dakar maramdi if God is the one who instituted marriage and couple and family the law is of and from him karigumba isorna imung amasung luhongba si hodokpa aduga mahana sengat ki mahana linkat ki boiba taragadi luhongbada aduga imung manungda karam haina karamba mongna loina gani laina gani haiba khudingmak sing adu isorna hai aduga adugi matungina oipam toy adu matang nupi singna
makoi mapuroibagi makha pongatoba makoi nupa sing makoi nupibu masama kumna Khristana singluppu nungsiba gumna nungsigatoba khudingmak sing adu ekhon yengmine adu ngasigi mafam pada kuntrama thoidagina kuntraga humdoi phawba sida phona kon hodi pamina kiwa aduda ubudo second haiba targadi mapuroiba sing da hena man makha tan makoi nupi rom da tawdu makoi duty makoi thabak adu matang de kon haibu ubu phangni verse 31 the duty of husband further stated by Paul aduga kuntrani thoya sida verse 32 sida di Paul will be talking about a mysterious union yam angakpa maong oiba athupa wa maki matang manam harakani nuga verse 33 dadi ngasai dai man verse 22 dagina verse 30 power the high grab khudimok sing adu pulap supchilaga karamba maongda Christian matay manao mana lemina pam thokpagi hain habi matang so the Christian couple so verse 31 the duty of husbands further stated verse 30 the duty of husbands further stated verse 32 the mysterious union verse 33 the Christian couple summarized and stated again Paul verse 30 da kari hai krem mahakna karamba maongda mapuroiba sing maki nupibu nungsigni hain habi khoi mamang nong masing ta verse 28 ki matung ina karino maramaduna mapuroiba sing makoi gi masabu nungsiba gumna makoi gi nupi sing nungsigi dabni masama ki nupibu nungsiba mi aduna mahak masama pu nungsijabani maramde mi kanamatna kaidongai dasu masama ki hakchangbu yengthide adubu ibungona singlup ki damak tawbagumna mi aduna mahaki hakchangbu yokkhatli amasung yengsinjai maramdi verse 30 aikhoi mahaki hakchang kayat singni mahaki hakchang ni amasung mahaki saru singni now Paul haiba wahai singse haiba matamda already mana verse 31 the Genesis ki account the Genesis da disu isorna mi oiba nupa amasung nupi sembiraba matung da isorna nupa hana seme adugi matung kaina thangna nupi seme nupi du seme matung da nupi adu isorna nupa gi phom du purak laba matung da nupa na nupi adugi maming tholaba matung du da hai bagi verse adu chapter 2 gi verse 24 adu quote tawdringi mamang da adugi concept adu di mahang na verse 28 agi adum hairak badum hau karamba maong da hakchang gi maong andi Adam gi mafam da Eve adu seme ga purak pa matam da Adam habdu karino Adam first sing the most beautiful love song. Quality ningthizaba nungsibig isay ni. Aduga nungsibig isay ni Paul na. Adam na. Eden in called da Eve ki damag sakhi. Karamay sakhi. Let's look at it. Genesis chapter 2. Genesis chapter 2 verse 23. Madadam haiki. Masidi aigi saru singi saruni aigi hakchangni mahakpu nupi kaugani maramdi mahak nipadagi lauthopani adugi hek mathangi wahaiduni Paul na chap manana Ephesapandu mangagi pada kuntrama thadu mahakna quote toropasi kaino maramasina nipana mahaki mama mapa thadoktuna mahaki nupi den napsangani aduga makhoi ani hakchang amata wahigadabani adu oiba targadi ngasagi Paul haiba khudingmak sing nupa amana maki nupibu masama kuma nungsigido ba karagi damak again Chris amuk thangal Khristana su magi singum basin nungsi karamai magi hakchangumna karamai sengdokpi bagi maongda adu senghanbi bagi maongda amakpa amasung kusin badu kusin ba yabu khudingmak sing adu makhandana adu kusin handana nongmantraga nongmani maki phuna matik lebe singup ama oina utnabagi damak adu present onabagi damak katnabagi damak aduga pinabagi damak haiba khudimak sing Khristana magi hakchang or singup adu damak tawbi thabak singni aduga haiba aduga chap manana mapuroiba khudimmak nasu makogi nupi singda mato adugum oifam toy nupi sing nupa sing makha pong aduguni haiduna nupa sing aduna nupi singbu kari sunata ba maongda aduga pakhon thado thajin gi damakta adu thabak tawthok tawsun adu khaktang gi damakta ubo betagi adu aran makhal gi miyeng adu isor gi wahaina tambi da miyeng ni marandi isor da Jesu Khristana ma ki singlup asibu
karamana sengdokpi ekona verse 25 thing mathang yang pamatan mahakki wahai ne ising ne chamthokpagumna nungti numi khrimagi chamthokpi sengdokpi khang hai bakan baglan so God Christ loved his church with all patience, with all kindness, sanctifying her by the washing of the word. Aduna Khristana singluppu nungsiba asi mahakki amakpadu ubu matamda mabu inthokpa nate kusinba jagada ubu matamda asiri kusalin he haina harakan ai nupi oibada mati ai kainya oibada mati charen thadokte chusil haina habada asiri yaroi harakat thadokte adubu mahangna chusilibasing amasung kusilibasing adubu senghanna amakpa mata yawdana bagidama mahakki wahina thobugi pa singdop. Other amount of verse 31. Maramaduna nipana mahakki mama mapabu thadokuna mahakki nupida napsingani adugu makhoi ani hakchang amat oigini haina haibasi luhongba matamda oipham thokpa achumbada nupi asi nupada I semlakpane aduga nupi aduna su khawrang jagado bas mahakki nupa adu khaktang ne aduga mahakki nupa aduna su khwadagi khawrang jagado adu khwadagi nungsi jagado bas mahakki nupi adu khaktang ne nupa adugi thamoi su mahakki mitmang na su mahakki nupi adugi henba atai kanamat leifam thokte aduga nupi aduna su mahakki thamoi da su mahakki nupa aduna leifam thokpa kanamat leite man yang mayek singi nupi sing makhoi gi nupa sing makha pola kadori bas makhoi makki nupa atai nupa da natte adugu nupa sing na su nungsigado bu nupi sing se makhoi damak isona pinabiruba nupi sing aduda khaktang ne makhoi gi damak ta pinabiruba nupi sing adu nungsidana atopa nupi sing nungsirakpa haubu oiba tangadi adu pap ne adugu haiba adugi pap du mitu miwa lanambagi pap haise samani nupi su adu kaino yathang se kana piri bane mana nipana nupi ne mama mapa thadokani haide kana thadokadis nipana magi mama mapa se now again asida mung hai base oh adu iba targadi once hey nupa amaga nupi amaga luhong ki boy ba targadi nupa aduna magi munung hanne yengroidra ma pa hanne yengroidra ate seba tawroidra mateng pangaroidra dagidi lairamba imung manungi mi mayam khuding moksing loina bye bye tata bidai piramaga moi thokpa ma kraidra ma lairodra adura haise natte here again Paul again according to Genesis account uba matandadi adamna khwai nungsigidi se kanano magi nupi Eve te kanan leite sanga jibu jantu mayam lai khuding moksing adi mana khwaidagi luna tawgodoba aduga khwaidagi cheksin ngak sen bigedoba tambigedoba takpigedoba chingbigedoba do ka maroina mahakki nupi if aduga haibagi pattern adu hojibo hongma kariyamat leite mahakki nupa amana tawgodoba se kaino haiba targadi relationship khuding makki maraktagi khwaidagi wangna chauna aduga hen thoina thamgadoba prioritize thamgadoba relationship tu nupa amana mahakki nupi gi leba mari macha sing lena mari su natte mama pa sing lena mari su natte mai mata sing lena mari su natte adu mahaka mahagi nupi gi lena mari there's an idea of leave and cleave in Christian marriage. Man has to leave his parent and cleave to his wife. Nupa sing na makhoi mama pa thadok laga makhoi nupi sing da napsin ga dawan haibadi atopa onthana yem boy batagdi karigumba nupana mahakki nupiga napsin ga boy batagdi mahakki nupi aduna su mahakki nupana leiba mafam kudam leipam adu oiba target asi karin hena mayek sengale again mafam asida haibasi yamna mayek sengse verse 31 sida haibase khatnaraga chainaraga tongan chabagi warol do na te mafam asida haibase adubu Christian imung amada Christian gi luhongba ama haib sidi imung haib wai se lakpa matamda luhongba nupa magi imung se kanano mahakki nupi adu magi imung
I hang imung manung harak matamda I hang nupi adug ai icha nupi ai imung hai matamda ai gi pa ai gi ima adagi ai gi kaka hoi mam hoi icha nupi hoi inau pa hoi iyam hoi loine mak to hoi makhoi adu in one sense ai extended family you know family and extended family different family who are my extended family now my parents my brothers and sisters ai ichili now ai icha nupi ai inau nupa ai iyam ba ai imai pa khudimo sing de hojikti ai imung manung de gi extended or missing who is my family ai imung hai boy batar ai nupi ai icha hai basi am mayek sing na gyan ta ba khang basi mathau ta boy batar maruna thaja khrab nupa sing asagi ya thang nupa sing nupi sing nate maram di nupa sing aduna ching ga do ba aduga tamdi ga do ba takpi ga do ba khudimuk sing oi ba maram na asi khang mathau ta thadong na bagi ya thang pi ri se nupi de nate nupa de ne aduna kamu khana ayam im manung sing de Christian ha na ha im manung sing de asigi wakal se khandab nate kari gumba nupa amana wahai ma nupa amna kari gumba wahai ma hayak po oi ba tar ga di soidana magi nupi na namjal laga soidana hai bormena adu gumba jaga chumdaba jaga laitabe te lai nupi sing illa ga chatlaga nupi sing illa chakpi thar ga chakpa chen nupa laitabe nate adu bible gi matung in nupa nate nupi sing chapi thar kanda maning chelu chen ba mamang chelu chen ba ye chelu chen ba oi chelu chen ba si hai khuring mak sing the bible gi matung in ba nupa na te adu gi chapi thar ba nupi adu su bible gi matung in nupi te adu gu nupi te maham sa hai ba se adu nupa te bible da Ephesians ba manga da uli ba se karam nupa thom isori wai matung ina ma ki nupi bu ching bi ba tak bi ba tam bi ba sen bi ba adu khaktang sunatana ma ki nupi gi de mak lepa adu ga ma ki nupi adugi ningthiza ba khuding mak sing adugi de mak ta thazba yana leiba nupa da maham the hives a responsible man see that sira ai koi badam tang ki ge si ma gi ben swai dang koi tho so koi ma dam ta ma ki ge now again adugu nupa na maham the hives karam makal nupa as the hives these commandments are not to boys, but to men. And there's a lot of difference between boys and men. Men act maturely and responsibly, while boys are boys. Karamba maongda loksing do na wakhan lepa laite adum nupa sing do di thokbu thokpa lakpa aduna bible gi matung ina imung gi matang tambirak pa matamda nupa na khwaidagi nangna ga dobo khwaidagi nungsi ga dobo do mahaki mom pa nate mahaki macha sing sunate mahaki kerle kai nate do mahaki nupi adu kari gi damak tan nupi do makha tang adum ha versajuma makoi ani hakchang amata oigini to become now one adu oiba targadi aikoina hojik leiriba Manipur si chamamnaba singna landaraklaba aduga chamamnaba sing leiba hauраклaba samasamani we are living in a society where confusion has already begun confusion about marriage luhongbugi matangda confusion matimina obogi thodang singi matangda chamamnaba luhongbugi matangda chamamnaba imungi matangna chamamnaba kari luhongbu hojikti kari hai nupa ga luhongbusu luhongbani nupi gi luhongbusu luhongbani adu bible na hai basdi kari nupa ga luhongbudu luhongban natte nupi gi luhongbudu luhongban natte luhongba haiba asi isor gi mang luhongbu oinaba gi damakte nupa amaga nupi amaga oigadabani adu haiba hakchang ani natana ama ogeda mafam asida pona seasonary hakchang ani natana ama ogedobani haina haiba wise nupa nupi gi mari adu gi londa sing yawi so nupa amaga nupi amaga karam matamda luhong bada unite obage physically emotionally mentally hakchang gi oina wakhal gi oina pukning gi oina khuding mak sing aduna
ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯗꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯌꯥꯔꯣꯏ ꯅꯨꯄꯤꯒꯁꯨ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯗꯨ ꯂꯨꯍꯣꯡꯕ ꯅꯠꯇꯦ man getting married with another man is not marriage but it is called mirage same goes with women marrying women it's not marriage it's mirage 미짱네 좀 때문에 하나님 하이브 오이바 따르겠어 나때 아란바네 이소르기 와이신 하이브 주미 루홍바시 루홍보 에너버기다막테디 누파마승 누피 दरकार ले दुगा हाइब 누파마승 누피 हाइब 아니 एसी मखोय 아니 अमत ओगिदबे तोंगान ओगिदबे नते लुहोंगाबा मतुंग 누파스 누파기 थोकपा 누피स 누피 थोकपा 누파स 누파ई वखलगी थोकपा 누पिस 누पी वखल थोकपा लेबो ओइबा तागेदी हाइबा अदु लुहोंग फान फमलगा खुदोप सिंग एक्सचेंज तोन की ओइबा तागसु कुंदो परेंग सिंग लेंग की ओइबा तागसु हाइबा लुहोंग बदु ईश्वरने इंटेंट तो मखल के लुहोंग बनते अदु बचिल इनास एकोन एफिसागे अचौबा यापिनी एफिसागे ओइबा अचौबा थीम मदि yang ओइबा तागदी इबुंगो महांगना ख्रिस्टगी मपालना तैबंग पानबदा लैख्रबा खुदिंगमक सिंग असि ख्रिस्टगी खोंखाना पुरक्तुना ख्रिस्टदा हक्चांग अमत ओइहलगा सरगगे महम फम सिंग द माके मतिक मंगाना थनबा माके मैनिफोल्ड विजडम निथिजरबा लौसिंग मैम अदु उथोकनबगी दमकता हाइबा अचौबा प्लान अदुदा लुहोंगबा सेमने अदुगा लुहोंगलब मतुंगदा हक्चांग अनिदु अमत ओइबगी मओंगना तोंगान मओंग नुंसिनदबी मओंगदा अदु ngaknadabी मओंग लैबो ओइबा तारगदी ईश्वरना इंटेंट तौबा लुहोंगबदगी महांगना उनिंगबा अमसुंग ओइहन्निंगबा हिरम अमसुंग इंटेंट तौबा पर्पस अदु मांगे अदु ओइबा तारगदी कयो नुपागा नुपीगा अमत ओइगदो ओइबा तारगदी अदुगा हाइबा मखोय अनिगी अमत ओइबा अदु हक्चांगदा अदुगा थवाइदा अदुगा थमोइदा अदुगा वाखलदा अमत ओगिदोब ओइबा तारगदे करिम हमसदा हाइबसे लुहोंबगी वांगमदा लैबा मरी खुदिंगमक पापने हाइबसे अहाना होजिंगाकी ममांगसु हाइख्रे if men and women through marriage are one what does this show any relationship outside of this marriage is sin whatsoever the world may call it. It's grievous sin before God, who is holy. Other than again, mapuroibana higher sin. Nupibu nungsiyo. Aluga naki nupibu hena nungsiyo. Aluga maku nungsiyo akoina amu hana mamangi हाइबसिंग सिदा हाग अमुक हना हेना थुगाइब मओंग दे हेना ममुताब मओंग हाइबगी मतम लैते मरमदि हाइबसि verse 25 दगी मपुरोबसिंग एबे थौलांग ए हाइख्रबनि खर पल्लब हाइब नुंसिब ताइबं पानबगी नुंसिब नते ओ नंग आइगी नुपाने दन आइ नुंसिरबनिना था खुदिंग एबु शॉपिंग दे पुबियु आइ न चानिंग बसिंग सोयदने पिबियु अदुदगी आइगी मिचंग दम चंग उ असिगी नुंसिबसिना मरम ओइरगा हाना आई अमुक हनागे हाना सेंटेंस अम ngang मिनिट अम चंगमबदु हौजिकति आइगी नुपाना नुंसिबेबनि सालना सेंटेंस अम ngang मिनिट मंगा चंगबि वांगांग नते सिदा हाइसे अदुगी मोंगी नुंसिबदु नते असिगी नुंसिबसे कइनो हाइबा तारगनि सेंदोकपिबा सेंहनबिबा अदुगा सोनगतपिबा अदुगा ईश्वरबु हेन नुंसिहनबा singluppu hena nungsihanba Khristana hena ningthihanba adagi or nungsiban pap semdokpa nungsiban aduga thadoktaba nungsiban kongse membership class harb nungsiba adugi matang de khoi nai the love here commanded is the love which has staying power nupalna nupidigi asoiba amani uruk matamda ai luhongi matam du ai asi singji asoiba jingje ai asigi damak ai mabu luhongi banate ko ana nungnang ba phaun bagi nate
Taibang panbig over nungsiba sing sinadi ay bu pelhal liba makai ay gi ning mathunga liba makai laimina gani chamina gani harau mina gani adu ngakani adu na sumaram organi mafam na isona luhong bagi damak ta piba picture ani dun amat oi bagi picture asi awa ba su nungai ba su aphaba matam da su phataba matam da su kappa matam da su nok matam da su khuding mak sing asin habs make sina khangda ba na maram orga da nupa sing khara or nupi sing khara na di luhong dri mang na ka dore makai living relationship le lusu luhong dana yum mama ta puna laimina Saminare, to minare, not a lot of my answer. Carry the Maktai, carry the Maktangi. A living relationship with the labor but target, hanging Luhong with no Carmine Lamina, the one who have the hen, Iban and understand to hen with the Maktan. So, one of the excuses that people, young men, women give for living relationship is that they will know each other more. Christian ought not to be so. Papni. Adagidi luhong ba matam de hekta Korean gi drama sing adagidi tongan ba mayam leiri adagidi happily ever after Prince Charming Princess Charming gi wari men fantasy mayam loina mak sak luroga luhong bo iba targadi aingon suman treat to birak po aingon aina suman suman treat adu wakal mayam heg luhong ba matung dagidi challenges sing lak matam temptations sing lak matam I didn't sign up for all of these things so I am done I can not go any further asatigi henai chat pangamaro ai loire why that now carry line the divorce. No. Bible life is real, fantasies aren't. Korean dramas are scripted, life isn't. Sing sing. Kam nung sing ado oi targadi. Thalok ta nung sing. Bible gi manungda divorce ki or khainana bagi ayaba piba jaga se nupan ragna nupi aduna natabli je chajalakpa sin of adultery aduda khaktang na exception atai jaga sing da di kainana bagi ai nupi ai na habu sunga ya aduna kainana ragi or ai gi nupa se ai na pam su aduna kainana ragi aduna that is not the option not the adu kari hagni Bible gi nungsi bane aduna gi somna ikhang adu aina mthalo Have a son but the Isorgi Pangal, Magi or Hagi Mapan, Sendominagan. I have Nanga Lagan. Worldly love say, you make mistake, I'm living. But biblical love say, you make mistake, I will be there with you until you conform the likeness of Christ. I will work with you. That is biblical love. And that's the love demanded from husbands and likewise from wives. The love that has staying power. Laying the labor gi pangal labor dukumungsi. So husbands, mapuroibana. The mapuroibana gi the tharang tarubasi. Isordagi, Khristagi mapa. Hai biya tang sini munna khangbaga naina bulan wakhal ta bulan Isorgi mateng. Ani edo ni oidre amma khaktan. Aduna mahakki nupida luna toba nungsibiba semgapiba sagapiba du thodang in verse 32 masi aruba thupa wani adubu aina Khrista amasung singluppu maram harbi now mafam saman aruba thupa wa han harp matam da maru oina mahangna aruba thupa wa han hariba se nupa nupi ani si amata oiba adu da maru oina natte adu kaino athupa wa se kaino aruba thupa wa se kaino haiba target hariba si Paul na chapter 5 ki verse 30 get 2 was the known Hodoroknate. Chapter 2, the Uba Pangre. What's the mystery? Through the gospel, Jew and Gentile will be one. Jew and Gentile and the Jews Christ Wapog Matuna Amata Oigani, Adu Haiba Amata Oiba, Adu Wapog one, and that's mystery. Adu here's this mystery again, Masi Aruba, Atapone Carino. Adu I Haiba mystery, say Sinipol Highs. I say Aruba to one, Adu I Haiba Aruba to posit. Khrista amasung sinuki maram na ngang livani. So now here is this mystery, and that mystery is a union between Christ and His church. The relationship between Christ and His church. Khrista amasung magi sinuki leiba amata oiba aduga Khrista amasung magi sinuki maram da leiba marak da leiba amata oiba adugi ningthizab adune, and that is mysterious to Paul.
Paul from the high but the pura atupone karigam tribe target maki singlup saying say let's look at his bride, his church. Matam the papa musung ayol around the serum, Magi, Yekna sing oramba, Isorgi, a Saubugi Mata sing oramba, Pap ayol around the Poglakpa, Chaurakpa, Taurakpa, Kuding Maxing, Papta with a Kaktan, Ningai, the Vendra Papta with Nungai, but Isor would nunshi, the Mark with Hadokra, Mark would Tokra, Adugmaki, Michael Nunti, Mukimaki, Papta, Leramba, I see Nupi, I see Kanya, I see Ibungo, Mahang, Losilaga, Maki, the Makatang Pam, the Lakpikiba, Sibikiba, Pumbi, Adukumiba, I am just thrilled to know how Christ can redeem and will redeem this church. And not only redeem her, but make his own body. That's the mystery. Siengdaba, ludaba, mahakbu thadokraba, mahakbu ningsingdraba, mangondagi lapna chadkraba, mangondagi chienkraba, mahak ase isor ne haiba phaw kauthokpu makhai leikraba aduga mahak makbu hat khiba mi sing asibu mahak na mahak ki mi oina kanbiba khagnatana mahak ki kainia oina kauraga haiba kainia asibu nomna tak no padi mahak ki mamang chusinba kusinba amatte yaudana na bugi damakta haudagi hauna pap singlebu sengdokpi kokpi ngakpi senghanbi aduga mahak ase o nahak agi kainia obetar aswai de lei haina haiga thamde adu nahak agi hakchang ni aduni polna how can this be? I cannot even fathom the truth of this beauty union with Christ and his church. Nangamasung ay papi ni, nangamasung ay ibung mamana kan bibada matik jaban te, nangamasung ay isor gi yen namasung orme, nangamasung ay ha isor bu amasung Kristo bu nungsi mong na ko ipunsi leram de, papa bu da ko ipunsi ne papu ising tapugum thakla mammi ne ko nungsi rabasu I nungsi bu missing me kai na bigi oba nungsi bane adu I awaba missing mateng pang do bu su ai bu missing na khang na mong da napal ga kalakpa ga chauthok ga yengthi ba khuding mak se adu ga to ba thaba khuding mak sung the missing ai bu khang na ba u na ba u sit na ba amasung thang na ba adu wa khal do khan missing ak adu nangam sung ai na ga sung ha ki punsi oram bane ai hingnam punsi de ai gi punsi jisu ga mathau ta de na khal na punsi sing ne ko gi punsi da nangamasung ai gi punsi ai mu se bi mapu amal lai ai gi punsi gi thabak ti ma pu pe han ma ke ning ma taw adu loina ma ka ai gi ning ba ai gi pamba ai gi harau ba ai gi nungai ba ai gi ingthaba ai gi yum ai gi gari ai gi nupi ai gi samman khuding mak sing ai gi oiba nungai ba khuding mak sing le ma mi sing adu hai ba adu dani Christ heart ki Christ bu ai khoi gi pap na heart ki bane Krista bu hat ki ai khoi gi pap masung pap chin ba or ba nang amasung ai se kan bi rag ai khoi bu mahak na mahaki hakchang haina ko we are his body. And can you imagine this? Through his life, death, and resurrection, Christ made these wretched people, you and I, his righteous friends. Can you imagine this? Who would do like this? We won't do it. I yang tiba, I bu han na bu gidamak ta tanaba, I gidamak patana ba taw ni du nangi pa khudi mo na ma kok pira ke du ngasi dai ai imung ai lantam khudi mo nangi ne ha ba ngam ga adu adani Khristana nang so na da be kebas adu ga hai adu ga stand up to nupa sing da adu ga nupi sing da imunung panmina ba matam da matimina mo hingmina ba matam da luhong ba matam da uhan ga do. That's the standard. It's a mystery. It's a mysterious union. I couldn't be able to walk Halgi Wang Madalay. I couldn't be able to walk us in a lamba pangado, Adu Dagisu, Aduki Matik and a lap, Adugumba Wakalone. Maramdi Christa, I koi the later, I koi Christa the later. I mean, let's think for a moment. Christ in you, Christ in us, and He in me. Christ in us,
and us in Him. Or say, Christ in you and you in Christ. Union with Christ. Yokkhatli. The beauty of this, the excellencies of this, and marvel of this. Kanbireba papi amona thang thambide. Nangai hakchang na. Look harvest. Harvest in verse 32 harvest. And Paul said a bit see it is a pabba matam, see it as a pabba matam, the Karim construction of pabbo with target. Kangani. Paul said verse 32 a bit digression in Mansa toys. When Paul get more the kind of Khristana, Mali singluppu, Paul Masama consider room the chase in a jail the lady, master jail the lady. I soul or me, I Tarsaski soul, I crazy singluppu or naked, I crazy missing or naked, I Damascus Lamil, I need to keep the so crazy Christians in Jibuhan and never took another or never get the market. Adugum lover, Christians in or naked, but Christians in Tini Yankee, but Jesu Christ as you Hantana Yankee. I soul or ramba I sibu mahang hojikti mahakki macha haina ko biba khakta natna mahakki mi ena ko biba khakta I bu mahakki hakchangi kayat ama wenbi. How can I not marvel on this? And so he digraded his topic. Karumda, the mystery of the union with Christ and His church. A bit of digression. I'll go verse 33 ma taklong ni oh ang sa di haina sa luhong ping bitang ni haina sa. Also nga sa kana kare. After his bit a small yet a profound digression. Verse 33. Nevertheless. Nevertheless. And here's a summary. Here's a summary of the duty of Christian couple. Nakoi mi kudina masabu nungsibuguna masamaki nupibu nungsisan. Aduga nupina mahakki mapuroibana ikai kumasan. Verse 22 so high verse 25 matang hari aduga sidamana kari haini waroi sinu mahang pusalapane. Kareno? See, Paul na thada bising sa tawri kan hai boy batargadi man imung manunggi oiba context with mapura bising da aduga nupi sing aduna tawda bathaba khudimok sing do higher Christ su utle Christ ning thisabu su utle. I mean Paul's heart is filled with Christ, the beauty and excellences of Christ, and that is what we see here. Paul gi thamoi Jesu Christ gi magi nungsiba aduga magi ning thisaba aduga magi kari haigani excellences mayam lamba laitaba makai angakpa phangba oiba magi magun khudimsing Paul thamoi pik thale aduna asing matei manau de phawa wari se saba matam da magi wakhal se the Christ ga singluppu ishwar khudimang mai makuk loimak leba adu sini mana ngasa dagi hybs. And I think that's why one of the reasons he just digraded in verse 32. Christ ga singluppu leina mari adu khudimang mana utkre Christ na magi hakchang kramai nungsi hana utkre adu mana masa hakchang yengjeluba matam this man see ai ni ko mana magi hakchang ko birse ai ni ko mana sengdok birse ai ni ko mana nungsi birse ai ni ko mahang hojipo pamkhatlaga thambirse ai ni ko mahang na magi thawul gi damak magi mingi damak awa khang phawa matik chahan birse. And that's what he did. Adu man tawji kan haibo bata gi Paul na thajagraba sing Ephesians le thajagraba sing asibu mate manaw ma on le himina ga do punsi adu gi matang na tambina Jesu Christ gi ningthi jaba mahaki phajaba khudimak sing adu man dum tor dum taraka pure. And then verse 32 the high but door the ngaktan lepaga chap lepalaga nupa amsung nupi ani mago se yeng se asini mystery se pap chelamba kanbibada matik chandaba nungsibada matik charamdaba nang amsung ai se hojikti magi singlupta yaholle adu singti magi hakchang ni adu harba hakchang aduga Christ ga amatoi asigi ningthi jaba se yeng adubu sini sadai aina haido se si yeng abandra Christ ningthi jaba Christ gi nungsibada ningthi jaba Khristana singlup ki damak ta leiba plan sin ning thisaber singlup sin ning thisaber adu bitare se mapuro besing amasung nupi sing
asina ko ginato. You see? Just legalistic o memong na nate. Adu tau, ada tau. Asi chalu adu nate man hai se. Jisu Christ ki ning thi jaba adu ga mahak na singlup ki dam ga thamba achauba plan adu ki ning thi jaba adu da ngakjaro ngaujaro adu thumhacharo adu ga yengo taibang pan ba sidna koi hojik adu gi mi yodru matam adu phawda hai ba Jisu Christ na ma singlup ki dam ga langbir ba ning thi jaba plan adu Christ ki nungsiba mapung pan ugodo ba adu hojik hojik na koi gi marak ta uhan ba du oithoe maramdi na koi Christian kan ru missing adu har ba se kada ugani Christian imung sing da nu pam sing na bigi marak da Christian gi ning thi jaba sing ki dam Christian sing ki dam le ning thi jaba ma ki thorang adu ta bang pan ba se da hojik ma pung pha ba mang tra boi ba ta uhal imung man nu pa sing ka da ni masama ki nupi sing nung sikini koi masama sab nung sisagun adu oiba target harba nupana magi nupi ba nung siba adu nupi na magi nupabu ikai khumna verse 22 and verse 25 verse 22 wife submit to your husband verse 25 husband love your wife khuding mak sing se muk karina it's not social construct समाज से हमको मिलते ईश्वर ने नुपा सिंह नुंसीबग लोन मखोगी नुपी सिंह बु चिंगबा नुपी सिंह नुंसीबदा मखोगी मापुरोइबा सिंह की मखा पोनबा ऐसी ईश्वर की अनिंगबने aduga hairiba asi nupa sing na makogi nupi bu karam mong nungsigni habi standard se Khristana oibagumna nupi sing na karamaina makogi nupa gi makha pon gani haina habi se singlup na Khrista ki makha pon badu standard ne Khristana ma ki singlup karamaina nungsibage mahakki singlup ki damak mahak CB ki Khrista ki singlup ki damak ta Khristana mahak masama ku kathoke aduga sengdok piri aduga senghanbiri haujik su athum aduga mahaki kainya or mahaki silup asibu mapung phana nungsiba mahaki nupi mapung phana nungsiba se Khrista kaktane mapuriba sing nupa sing akoi gi nupi sing mutai bang pansil lengi matan akoi mapung phana nungsiba ding ngam khida be ngam su ngam loi Khrista na silup nungsiba gum mapung phana nungsiba akoi ngam loi man de koi papi ne akoi asum le adu akoi pungni son thani ngai jaga natte maram di karigum aikoi gi nupi sing sibu karamba maong da makoi gi wakhal da hakchang oina wakhal oina thamoi da khudingmak sing hiram jaga khudingmak sing da karam haina makoi bu isona pamba maong nungsiga do bunu haina haibu tamna bagi da makti Khrista le Khrista ding adu Khrista adu kakna ma ki singluppu mapung phana nungsiga bani mangon ding matau tam adu you don't have to be a feminist to love your wife. You just have to be biblical. The feminist Why? Because feminism is a lie. Feminism is a lie from the pit of hell. Feminism is nupi sing empower the women, but they depower women. So again, husbands, nupa sing, ako achong pang ni Khrista. Mahak adu, ako ki standard ni. Feminism manat. Nupi sing. Isor gi aning masung apam du sing. Mahal nakin na puro ikai ko ado karmo na mahal nakin nupi sing bu nupas na makoy nupi sing bu nung sigini nupi sing bu karma nupi sing karma na makoy makuro sing ikai ko na gani hain haibu ai ko mamangi verses sing the yam ning thizna macha khain ne ado bu khara khakai pi karmo na makin nupas sing na makin nupi sing bu masa nung sibu nung sigini ham ado haiba ahan basidi nupa masung nupi ani makta soyan lagado prathana tobi amana amagidano asoy bu matamda ason bu matamda hiram khuding mak sing adu nahaki apam bagi batun thoktra matam khuding sing da
again amuk hanai ningsing jage mayam da Manipur gi film sing the puthoiba film sing khuding mang loiba jaga du punsi gi hauba jaga ne haibedi lohong dringi mamang thunga dringi mamang dedi mama nupi mayumna yadaba nupa mayumna yadaba dagi di bed amu yausalai mi nupi du pamjanba dagi di hero ga bed kam phudat nagani dagi di kidnap tora puni hekta awaba se aduki mate kokthong da hapaba adu loina mag loira kan di kidnap to heroine do kidnap to gre heroine do kidnap to di hero na chatlaga kalure dagi heroine do kan badagi di han yaningam da nupi mayumgi mama pa sing su icha nupi bu kan bi icha nupi gi dam ka thawai pa ka thopi ba duna yare luhong sin adu tarakan the end. No, that's not the end. That's the beginning of real life. It's not happily ever after. Luhong ba kare luhong ba ai na kwani pamba nupa sing ai na kwani pamba nupi sing luhong ba tar ga di ai muk nungai ba yes mai ka chumba lei लाल है बा मतलब नते चुम्बले अदबु लुहोंबगी पुंसी असिदा नोंगामबदगी नुमिता फाव हेक्ता अमेंग वाहै दा नुसीबा खोंथोक्ता अमुक्ता ngangnabada sat chatnaba gyan tanab adu mong leiboiba targadi ladies and gentlemen that's so wrong. That is so wrong. Yam to nei haibadani asigi nungsiba nupana nupiromda utkadreba nungsiba amsing nupina nupam utkadreba ikai khunba haiba ani ase deserve the weight of the wari karyam plate se it's the role God has assigned it maramdi Khristana ekoi da nungsiba pikim ekoi matik chabagi maram nate mahak nungsibagi maram luhongba matamda awab matam sing sodan lakani argument ki matam sing lakani mariyana bagi matam lakani aina pambado ai nupi darakto ba ai aduga nupi sing nasu pambado makoi nupan darakto bagi nuaina ta matam sing lakani kap bagi matam lakani nomina bagi matam sulai saw bagi matam sulai gani adu harau bagi matam sulai gani amana magi apen mathungna han bagi matam sulai gani aduga amana magi apen mathungna han da bagi matam sulakani karigidam makna targadi yamna yes marriage is respectable isori mangda ikai kun khom to adubu unrealistic expectations asi yamna chumda ba aduna luhongba magi ningthizaba mate mana magi oiba ningthizaba mari se harau nungai ba awaba mat leitaba matam aduna ta yamna make sing kaduse awaba matam aduga ohining ba mong oiraktaba matam nungsiba ngamlaktaba matam ngakpin bagi wakhal da walakpa matam asoiba ne hengatlakpa matam khudingmak singedbane isorna singlupkidamakta laikraba ningthizaraba thawrang amasung Khristaki nungsibadu luhongbagi mapana mate manawdagi marakta aduga singlupta aduga yengliba thazda missing marakta aduga taibang panbagi aduga chargim phom sing leiba angam mathau singi mamang utnabgidamak isorna tharang tobibas. Will there be struggles in marriage? Of course. Sure. Why? Because it is one sinner marrying with another sinner. One has already its own bag of sins. Now, as two become ones, two bags become now one big bag. See now saying, it's not the absence of struggle that beautifies marriage, but the presence of Christ-like love and humility that beautifies marriage. Luhong thisan ba se kari hagini awaba matamduna natte habidi awaba sing leita baduna natte adu awaba sing challenge sing lak matamda Krista gi oiba nungsiba amasung no lukpa aduna luhong thihanbas aduna kind of here's the command: just pray for one another in love, be patient with one another. Nupaduna su magi nupida khang bakan bagalana khang bhai bagalana tambiba takpiba su senopi mathau tai aduga haiba khuding su nupi aduna su ikai khum bada taba mathau tai
하이ꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯏꯁꯣꯔꯕꯨ ꯀꯤꯕ ꯏꯁꯣꯔꯕꯨ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯁꯦꯡꯕ ꯅꯨꯄꯥꯁꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯐꯕꯁꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯕꯨ ꯇꯥꯕꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯄꯥꯟ ꯑꯐ ꯐꯠꯇꯕꯗꯨ ꯐꯖꯅ ꯈꯟꯅꯕꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯂꯨꯍꯣꯡꯕ ꯑꯃꯗꯒꯤ ꯈ꯭ꯔꯤꯁꯇꯟꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯒꯤ ꯎꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯣꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤꯡ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯏꯁꯣꯔ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯊꯥꯖꯗꯕꯤ ꯑꯗꯨꯝ ꯁꯤꯈꯤꯕ ꯑꯣꯏꯕ ꯇꯥꯔꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯅ ꯑꯗꯨꯝ ꯁꯤꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅꯅꯦ ꯏꯁꯣꯔꯅ ꯌꯥꯊꯪ ꯄꯤꯔꯤꯕꯁꯦ ꯅꯨꯄꯥꯅ ꯊꯥꯖꯕ ꯅꯨꯄꯤꯒ ꯊꯥꯖꯕꯤ ꯅꯨꯄꯤꯅ ꯊꯥꯖꯕ ꯅꯨꯄꯥ ꯈꯛꯇꯪꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯂꯩꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯩꯕꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯑꯣꯏꯅ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯈꯥꯡꯕ ꯀꯟꯅꯕ ꯑꯗꯨꯒ ꯁꯦꯝꯗꯣꯛꯅꯕꯗ ꯇꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯎꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯀꯔꯤꯅꯣ commentator amana haiba aduna a submissive wife shows the glorious church and a loving husband shows the loving Christ. Maki mapuroiba gi makha pona leirabi nupi duna ningthijaba singluppu utli adu maki nupi bu kathokpa yauna nungsiriba nupa duna Khristiki nungsiba utli adu si khangsi thajam nupa sing karigum nahaki nupi bu nungsiriba oiba tarkadi nahak mona Khrist utpa nate wakal kame nahakna luhongba oiba tarkadi nahak karamai nahak nupi da Khrist bu utliba duga nupi sing luhongrab nupi sing karam haina nahaki nupa ki mafamda Khristiki sing oda ningthiji hab utliba. So the ideal Christian home, the husband should love his wife sacrificially and his wife should submit to her husband willingly. Christian gi imung amada leifam thokpa adudi maki nupibu kathokpu kayauna nungsiduna chingbiba nupa aduga mahaki mapuroibagi makhabu harauna amsung yaningna polibi nupi. And a loving husband and a submissive wife is a strong testimony against the ungodly world. Again, a loving husband and a submissive wife is a strong testimony against the ungodly world. It's the strongest weapon that defies the lies of Satan and feminism. Nupa sing nakoi nupi sing nungsibi nupi sing nakoi napuraba sing makha ponbi ikai khunna bagalana. Husband, go home and love your wife, and wives, go home and submit and respect your husband. Marandi hairabana Khristiki ming chahal brandos. If I saw Naki wahaina kuigi ipamnang sing min nabita tamikrab achumba singase asi pal henki da ba khoi punsida yawe ya ki punsida yawe ba khoi pap amsunga ya ki pap haidok jare kopiyo ko sing dopi ibo sing sing min na pine bi ya thang sing se khoi am dia na mek sing han bi Naki matik mangagi damakta nahakna pinabi kraba thaudang khudimang nupi singnasu nupi singabagi thaudang nupa singnasu mahakki nupa maki nupi bu nungsibagi thaudang asida thajaba yana injana bi damta pangal pinabi apam pinabi khudimang sing pa nahakna wangsana Khristana wangsana ekoina nemsana Yesu Khristiki ngi